ꯄꯥꯎꯖꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯆꯅꯝ ꯁꯟꯗ꯭ꯔꯣꯛꯄ ꯃꯣꯗꯦꯜ ꯚꯤꯂꯦꯖ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯃꯤꯐꯝ ꯌꯥꯎꯔꯝꯗꯅ ꯆꯠꯈꯤꯕꯗꯨ ꯁꯥꯎꯕꯒꯤ ꯅꯠꯇꯦ, ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡꯅ ꯊꯑꯣꯏꯕꯤꯗꯕꯗꯒꯤ ꯏꯀꯥꯏꯗꯨꯅ ꯆꯠꯄꯅꯤ꯫ ꯔꯟꯖꯟ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯨ ꯊꯧꯔꯝ ꯌꯥꯎꯅꯕ ꯋꯥꯠꯁꯑꯦꯞꯇ ꯆꯦꯄꯥꯎ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯏꯀꯥꯏꯗꯨꯅ ꯂꯥꯛꯇꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯦꯝ.ꯄꯤꯒꯤ ꯃꯈꯥꯗ ꯈꯨꯡꯒꯪꯁꯤꯡ ꯆꯥꯎꯈꯠꯅꯕ ꯄꯤ.ꯑꯦꯝ. ꯃꯣꯗꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯆꯅꯝ ꯁꯟꯗ꯭ꯔꯣꯛ ꯖꯤ.ꯄꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯄꯨꯡ ꯐꯥꯕ ꯃꯣꯗꯦꯜ ꯚꯤꯂꯦꯖ ꯑꯃ ꯑꯣꯏꯍꯟꯁꯤꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯊꯤꯌꯥꯝ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝ ꯑꯃ ꯁꯔꯨꯛ ꯌꯥꯕ ꯆꯠꯂꯒ ꯑꯦꯝ.ꯄꯤꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯔꯝꯗꯅ ꯆꯠꯈꯤꯕ ꯑꯗꯨ ꯁꯥꯎꯔꯒ ꯆꯠꯄ ꯅꯠꯇꯦ, ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡꯅ ꯊꯧꯑꯣꯏꯗꯕ ꯑꯗꯨ ꯎꯕꯗ ꯏꯀꯥꯏꯃꯟꯕꯗꯒꯤ ꯆꯠꯄꯅꯤ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ ꯑꯦꯝ.ꯄꯤ. ꯑꯥꯔ.ꯀꯦ. ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯝ.ꯄꯤ. ꯑꯁꯤꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕ ꯂꯥꯎꯊꯣꯛꯈꯤꯕ ꯃꯣꯗꯦꯜ ꯚꯤꯂꯦꯖ ꯑꯁꯤ ꯁꯥꯒꯤ 1 ꯀꯧꯏ꯫ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯆꯦꯕꯥꯎꯗꯅ ꯁꯥꯒꯤ 2 ꯍꯥꯏꯅ ꯏꯔꯒꯦ꯫ ꯁꯥꯒꯤ 2ꯗ ꯀꯔꯝꯕ ꯚꯤꯂꯦꯖꯄꯨ ꯃꯣꯗꯦꯜ ꯚꯤꯂꯦꯖ ꯈꯟꯒꯗꯒꯦ ꯍꯥꯏꯕ ꯂꯦꯞꯇ꯭ꯔꯤꯕꯅꯤ꯫ ꯑꯩꯅ ꯌꯥꯝꯅ ꯆꯥꯎꯖꯅꯤꯡꯕꯒꯤ ꯋꯥꯗꯤ ꯅꯠꯇꯅ ꯑꯦꯝ.ꯄꯤ. ꯑꯃ ꯃꯤꯐꯝ ꯌꯥꯎꯕ ꯂꯥꯛꯄꯗ ꯒꯦꯠꯇ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡꯅ ꯑꯣꯛꯄꯤꯗꯦ꯫ ꯏꯀꯥꯏ ꯆꯪꯂꯒ ꯃꯤꯌꯥꯝꯒꯤ ꯃꯅꯤꯡꯗ ꯐꯝꯂꯨꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯇꯤꯡ ꯑꯁꯤꯗ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯌꯥꯎꯒꯗꯕꯅꯤ, ꯃꯗꯨꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯂꯣꯏꯅꯅ ꯑꯩꯅ ꯃꯤꯐꯝ ꯑꯗꯨ ꯌꯥꯎꯕ ꯆꯠꯂꯒ ꯏꯁꯥ ꯏꯇꯣꯝꯇꯁꯨ ꯆꯪꯂꯒ ꯐꯝꯖꯔꯕ ꯑꯦꯝ.ꯄꯤ. ꯑꯃꯕꯨ ꯀꯅꯥꯁꯨ ꯍꯪꯕꯤꯗꯦ꯫ ꯑꯗꯨꯒ ꯃꯤꯇꯤꯡ ꯑꯗꯨꯗ ꯆꯤꯐ ꯒꯦꯁ ꯂꯥꯛꯂꯦ, ꯊꯣꯔꯛꯂꯣ ꯍꯥꯏꯅ ꯄꯪꯀꯧꯗ ꯀꯧꯅꯔꯛꯄꯗꯨꯗ ꯏꯀꯥꯏꯔꯛꯇꯨꯅ ꯍꯧꯒꯠꯂꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩ ꯁꯥꯎꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯒ ꯄꯥꯎꯆꯦꯁꯤꯡꯗ ꯑꯦꯝ.ꯄꯤ. ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ, ꯃꯤꯇꯤꯡ ꯃꯈꯥ ꯆꯠꯊꯩ, ꯃꯣꯗꯦꯜ ꯚꯤꯂꯦꯖ ꯂꯥꯎꯊꯣꯛꯅꯅꯕ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯁꯤ ꯃꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ, ꯂꯩꯔꯤꯕ ꯁꯥꯒꯤꯒꯤ ꯄꯤ.ꯑꯦꯝ.ꯅ ꯁꯥꯏꯟ ꯇꯧꯔꯒ ꯐꯣꯡꯂꯤꯕ ꯑꯁꯤꯗ ꯃꯁꯤꯒꯤ ꯊꯧꯗꯥꯡ ꯄꯨꯝꯕ ꯑꯦꯝ.ꯄꯤ.ꯒꯤ ꯃꯊꯧꯅꯤ꯫ ꯃꯁꯤꯕꯨ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯂꯩꯕ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯗꯤ.ꯁꯤ. ꯃꯁꯥꯗꯤ ꯑꯩꯉꯣꯟꯗ ꯍꯛꯆꯥꯡ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯒꯤꯒꯤ ꯗꯤꯔꯦꯛꯇꯔ, ꯁꯥꯒꯤꯒꯤ ꯃꯔꯨꯑꯣꯏꯕ ꯀꯟꯁꯔꯟ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯈꯪꯕꯤꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯈꯥ ꯃꯤꯇꯤꯡ ꯇꯧꯁꯤꯟꯕ ꯑꯁꯤ ꯐꯖꯕ ꯄꯣꯠ ꯑꯃꯅꯤ꯫ ꯃꯁꯤꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡꯅꯤ꯫ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯇꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯂꯩꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯅ ꯇꯧꯅꯤꯡꯕ ꯇꯧꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯃꯅꯤꯄꯨꯂꯦꯠ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯏꯊꯤꯛꯁ ꯌꯥꯎꯗꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧ꯫ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯨ ꯊꯧꯔꯝ ꯌꯥꯎꯕꯤꯅꯕ ꯆꯦꯄꯥꯎ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯋꯥꯆꯞꯇ ꯊꯥꯖꯤꯟꯕꯗꯒꯤ ꯂꯥꯛꯈꯤꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯅꯕ ꯂꯩꯔꯤꯕ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤ ꯆꯠꯂꯒ ꯊꯧꯔꯝ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯋꯥꯆꯞꯇ ꯊꯥꯖꯤꯟꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯡꯖꯕꯅꯤ꯫ ꯑꯩꯕꯨ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯑꯔꯥꯟꯕꯅꯤ꯫ ꯑꯩ ꯁꯥꯎꯔꯒ ꯆꯠꯈꯤꯕ ꯂꯩꯇꯦ, ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯐꯖꯗꯕ ꯃꯑꯣꯡ ꯃꯇꯧꯗ ꯏꯀꯥꯏꯕꯗꯒꯤ ꯆꯠꯄꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯥꯎꯔꯦꯝ ꯕꯤꯔꯍꯥꯔꯤ ꯀꯣꯂꯦꯖ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯕ ꯀꯣꯂꯦꯖ ꯑꯃ ꯑꯣꯏꯔꯦ꯫ ꯗꯦꯁꯥꯝ ꯃꯅꯤꯄꯨꯔꯒꯤ ꯍꯥꯌꯔ ꯑꯦꯖꯨꯀꯦꯁꯟꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯇꯝꯂꯤꯕ ꯂꯩꯉꯥꯛꯀꯤ ꯑꯦꯗꯦꯗ ꯀꯣꯂꯦꯖꯁꯤꯡꯗ ꯒꯚꯔꯅꯦꯟꯠ ꯕꯣꯗꯤꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯇꯧꯔꯛꯄ ꯀꯣꯂꯦꯖꯀꯤ ꯔꯦꯀꯣꯔꯗ ꯅꯤꯡꯊꯤꯅ ꯃꯦꯟꯇꯦꯟ ꯇꯧꯗꯕꯅꯆꯤꯡꯕ ꯀꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯦ ꯍꯥꯏꯅ ꯗꯦꯁꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯟꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯣꯂꯦꯖ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ 2013ꯇꯒꯤ ꯒꯚꯔꯅꯃꯦꯟꯠ ꯑꯦꯗꯦꯗ ꯑꯣꯏꯈ꯭ꯔꯕ ꯅꯥꯎꯔꯦꯝ ꯕꯤꯔꯍꯥꯔꯤ ꯀꯣꯂꯦꯖ ꯑꯁꯤ ꯑꯁꯣꯏꯕ, ꯑꯔꯥꯟꯕ ꯑꯃꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯕ ꯀꯣꯂꯦꯖ ꯑꯃ ꯑꯣꯏꯔꯦ꯫ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯅ ꯅꯥꯛꯄꯛ ꯇꯥꯟꯅꯗꯨꯅ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯎꯅꯕ ꯍꯨꯟꯅꯕ ꯀꯌꯥ ꯃꯤꯃꯥꯡ ꯊꯣꯛꯂꯛꯂꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2013ꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯇꯤꯆꯤꯡ ꯑꯃꯗꯤ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ ꯀꯌꯥ ꯀꯥꯡꯂꯣꯟ ꯀꯌꯥ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯗꯦꯁꯥꯝꯅ ꯊꯤꯒꯠꯄꯗꯒꯤ ꯈꯪꯕ ꯉꯝꯂꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯀꯌꯥ ꯑꯃꯁꯨ ꯀꯣꯂꯦꯖꯀꯤ ꯃꯊꯧ ꯅꯥꯊꯩꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯂꯛꯄ, ꯂꯅꯥꯏ ꯇ꯭ꯌꯨꯁꯟ ꯔꯣꯝꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯀꯣꯂꯦꯖ ꯑꯁꯤ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯊꯔꯛꯂꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯃꯔꯛ ꯑꯁꯤꯗ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯔꯤꯚꯥꯏꯁ ꯑꯣꯐ ꯄꯦ (ROP) 2018 ꯆꯠꯅꯍꯟꯕꯤꯌꯨ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯔꯤꯚꯥꯏꯁ ꯑꯣꯐ ꯄꯦ (ROP) 2019 ꯑꯊꯨꯕꯗ ꯆꯠꯅꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯇꯤꯆꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯒꯤ ꯊꯧꯔꯝꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯦꯠꯈꯣ ꯂꯧꯚꯨꯝꯅ ꯍꯥꯏ, ꯍꯧꯈꯤꯕ ꯆꯍꯤ 2018ꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗꯒꯤ ROP ꯆꯠꯅꯕ ꯍꯧꯈ꯭ꯔꯕꯁꯨ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯃꯅꯨꯡ ꯆꯟꯅ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯒꯤꯗꯤ ROP 2017 ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯅꯗꯅ ꯂꯩꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯗꯤꯁꯇ꯭ꯔꯤꯛ 10ꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯗꯤ ꯁꯤ.ꯑꯦꯝ ꯌꯥꯎꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯄꯤꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯔꯗꯔ ꯊꯣꯛꯄꯤꯗꯅ ꯂꯩꯔꯦ꯫ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ
employee sing ki miyam gi damak tadi janglen charune maramaduna athuba matamda ROP 2018 autonomous district council gi si sanhan biyo laigak sina mathang miyam gi thabak afaba thabak toksilak pasida opposition kangbu laifam khangdabadagi adu oirasu haiduna kanget yetuna leire se minister BJP laigak na miyam gi afaba thabak mathang toksilak pasida opposition kangbuti laifam khangdabadagi adu oirabasu haiduna kanget yetuna leire haina manipur gi se minister N Birena phongdokre wafam asing asi BJP Manipur Pradesh na sinduna MSFD Farm Reform Act 2020 ki matangda state level kisan sammelan ki thoram da phongdok ki bani thoram ki athoiba mithonglen oina sarup yakhiba Manipur ki Chief Minister N Birena Farm Reform Act 2020 ki matangda farmer sing na apan belaitana puthok anana ba amadi apan belaitana pot jolan bada maru oiba pandam dhamle iya kasiba saukatuna farmer sing hena khudong chaba piduna agriculture ki pothok hengat han ba amadi Manipur ki economy hengat pada bateng piragane Maragazida All India Coordination Committee na Agriculture Minister da Farm Act ki jaifana ba memorandum ama pisen kre All India Kisan Coordination Committee ki Krishi Bhavan da Agriculture Minister Narendra Singh Tomar ga unabada sarugya kre Telangana Maharashtra Haryana Tamil Nadu amasung Bihar gi laumi gi makok thong basingna Agriculture Minister ga wari sana ki handak ta semgriba Farm Act asi lebak sin ba thungna leiriba laumi sing gi damak kanana bani aina makhoi ba khangan ki amasung laumi sing ba marak ta leiriba sing asina sahi kaya ama makhoi bu mangonduna lagliba asidagi kanana bani haiba khangan ki masina makhoi gi apamba phanganduna maduna laumi sing da makhoi gi lau singu ba gi pathok sing asi makhoi gi apamba adu maning taman ba amasung ayet palaitana lalol itik tawba asini makhoi na makhatana haiki makhoi gi jana ba pina bagi hak asina mangjogna nama laptop pa laumi dagi sponsor phawbada leiriba khudong thiba anthagare masigi farm center ka asina makoina phawri madudi laumi sing asin hausik matamgi oiba technology sinaba hena phaba maru marang amasung atai athopalanai gi oiba chantang sing agriculture sector da pungning chingchinninga oigani agriculture minister Narendra Singh Tomar na chendoki madudi sarkar na tawning liba amasung thorang sing asi mayek seng na leiri amasung laumi sing na hana leiramba adudagi hena kana ba phangduna makoi gi income hengat pada mating oigani sarkar asina matam leiba kibikta wari sanara ba sem saduna leire anauba district tare sem khibagi watok bo thorakle UN sina lenga ki thabak thoram da ayet papira kadore mamangi lengak matam da Manipurda anauba district tare sem khibadu andogu aiba demand tawraduna matam sangna economic progress sathagiba United Naga Council UNC ge demand adu nauna amuk bo thorakle lenga ki thabak thoram da ayet pa apan papira kadore thajaba yaba mafam dagi phangba pauna ai Chaliba December tarada senapati da phamkiba UNC gi executive committee gi meeting da district tare semkiba do handu angedabani aiba wafam puthokuna khanagre mamangi lengak matam da semkiba anoba district adupo masak khangba oina se minister Dongthombam Biren gi lengak na mafam jing adu da chatuna cabinet mifam phamba amade go to hills ki tharom na sing pangthopagi mayokta leinanaba mifam adu da warep lawkhre UNC da lawkiba warep adu mafam khudimakta thabak to onthokna na patangkhul nagalong da akan ba yathang pikre yathang adugi matung ina lenga ki thabak thoram sing da naga ki miam jahon ba yaroi haibo wafam ama thamlakre masina maram oraga matam sangna lenga ka chingi lup singa afaba mari thamthuna lakhibado break ama korok pa yabagi oithok pa leire UNC gi anoba wari pasiki matang de media da cherhol ama phawba thatorak pa leide adumako thajaba yaba paw gi likul khara da yumpham oraga Manipur lenga ki thabak thoram sing haibade kamjok da paktokani hariba state cabinet ki hek lakpa United Naga Council na matam sangna sa dharake ba economic blockade adulation ke blockade lotion ba janar ba central government akana ba miang chang central government Manipur lengak amasong UNC haibadi maike ongge bo wari sana ba yana ke district tare sem ke badu handok na ba maike ongge wari sana ba tu tangkak tara ma thoirom chathake matam adu de agriculture minister oiriba B Angkalian education minister TS Radhesiam amade Manipur lengak ki mihut sing amasong central government ki mihut singa UNC ki kangbu ka senapati da kher khano unaduna wari sana ke wari sana batu da UNC ki meke de ki hanjan da district tare sem ki badu kakthana ba taksil lakhe maraga si da kamjong da phamka da cabinet mi pham yai thokre Manipur lega ki sing de chatu haiba kholau ki maka da sing ki district headquarters sing da paring nai na pham dun lakpa state cabinet ki saruka ma oina
hayeng kamjong da phamnarba thorang toramba cabinet mifam yaithokre thajaba yaba mafamdagi phangba pauna hai lambi thonggi khudong chaba watpa amasu lam sangba maramna cabinet mifam da saruk yakada minister sing helicopter da ahumlak thokna chatpagi khudong chadaba amasung chief minister gi haksang gi phibam mapung phana phatribana mifam asi yaithokpani haire mifam phawba boycott tawna da warip lawkhre haire adumako wafam asi kadai phobo chumbage haiba UNC dagi amasuk manipur lengak tai confirm tawba makti ngamdre okram ibo bine luching balengak loiramdai komja lising ani taraga taruki December mapanda Anoba district taret sembagi warip lawki amasung thabak to onthok lamki Anoba district adudi jiribam kangpokpi tengnopol pherzon kaksing none amasung kamjong ne hanadi manipur gi district mapan khak lerambani makhoi adudi Bisnopur Thawbal Imphal East Imphal West Senapati Ukhrul Sandian Chorsanpur amasung Tamenglong ne aroibada content sing asigi maroiba pau khara asiba pau damjariba Manipur Local News YouTube channel amadi Facebook page asidagi yengbiriba punam pathaga chari loinana channel asina dom da kanarabadi subscribe like and share tawba kawi kunu puramapu amu khana thaga chari